Prime Minister Modi official visit oina thas ki tang tara humdoida Manipur da Soidana Laklani hairakle. Ngasi BJP ki MLA kulum doina Manipur ki governor ga mifam pangthokre. Awangwa thagi pawgil khulamagi matungina SKTV na phamba pawda Prime Minister na atien matam gi concept thas ki tang tara humdoida state asida laklani haibu wafam BJP ki central leaders singi maikaidagi BJP Manipur Pradesh ki lusingba singda khangalaki bani hairi. Lisungani kolumdagi me ahumdagi thoklibi irang asidagi ahanba oina lakadaba Prime Minister gi Manipur khongset asida ahanba oina Sursanpur da satuna lanjenari ba miyoi singa wari sanabaga loinana miyam tinba thauram amada wangnangani hairi. Pung amarom Sursanpur da leramnaba matungda helicopter da Imphal da nungtil pung anika minute kolom taba matamda yaurakani. Imphal da leiringaida puari ga sagonari ba kangla da pangthopa miyam tinba thauram amada Prime Minister na wangnangani. Imphal da su pung amarom tamak lerambaga loinana Prime Minister Modi mahaki Assam khongset ki damak Imphal thadoki gani hairi. Amaronda Prime Minister ne said asida lakadaba asigi yenglaga ngasi Governor Ajay Kumar Valana maye tangbal lauduna Raj Bhavan da BJP ki MLA singa unaduna mifam pangthokre. Ayu pung taram tarakwadagi haukiba mifam aduda hanagi Minister Nong Thomam Biren yauna BJP ki MLA kulum doina saru yaki. Masigi mathakta BJP Manipur Pradesh ki President Adhikari Mayum Sarda Devi su mifam aduda saru yaki hairi. Ngasigi mifam aduda maru oina Prime Minister ki khongset asida kangla da miyam timba mifam pangthokpa yauna ma ki khongset asi mapung fana na bakhana ki hairi. Adum oina mag mifam aduda popular government ama semnabagi ngangnariba asigi matangdadi yaukhide masida natana Prime Minister ki Manipur khongset asi official visit oibana MLA sing tokai unabagi wafam yauroi hairi. Pawgili khul singda makhata na phongdorakibada paw asi file tauba matam phawada haiduk taba mafam amada BJP ki MLA sing oiba mifam ama pangthoki hayengsu ayupung taramathoi taba matamda thambal sanglelda party ki lusingba sing yauna BJP ki MLA sing oiba mifam amasu pangthokani hairi. Prime Minister ki khongset asigi yenglaga Imphal City da ki mawbagi thabak sing yamna kana sathari mapung oiba tharom pangthokpam kanglada marol ani naina security ke sexual thorang sing lakhotpaga loinana sengbot sagatbagi thabaksu yamna kana sathari. Nakalamorom da ngasi SKTV gi anganbagi paw singda MLA Laisangtem Susindro su Raj Bhavan da Governor unaba yauki haigibadu mahak hauji New Delhi da leiri hairi.